Image PAODAM yang singgu ahan betul betul kuandar teram nak sebelum ini nak ngasih merupakan pau bijari. Asam gi ising isau na awaba darba sing dat tengmal guna bat tim mama semester and biriana ngasih kangla tegi lam thakre. Agri pat scheme gi mayukta kaksing district ki mafam sing desu wakan infum sathakre. Wheelchair sing yanthokre loinana Maharashtra ki deputy chief minister Ajit Pawar coronavirus positive hoire. Hauzik mapung pau lo bidasi Assam gi sing isau nangduna awa batar sing da tengbang luna ba relief material singalona na state disaster response force SDRF Manipur gi team amang ase semester and birena kangla gi noksuk thangba santhong dagi asi lam thakre ngasi lam thaba gi thorom da relief and disaster management minister Angbu Newmai MLA Kerau SC Lorembam Rameshwar Meitei Chief Secretary Dr. Rajesh Kumar Additional Chief Secretary Singh M.S. Khan Amadi V. Bumlung Mangsu Saruk Yaki Lupa Kroramagi Polam Singh Seng Quintal Samaga Kuntramanga Hawaii Bek Sama Sumna Ani Tum Bek Samakun Asatau Box Samakun Amadi Atay Sana Tangna Polam Singh Ase SDRF Manipur for Rescue Operation in Assam 2022 Haina Thaba Gari Ahumda Haptuna Simistana Lamthaki Bani Masida SDRF ki personal nifu yauki hai Simster and Birena Pamushing the Pondoke Mahan Makata Kivada SDRF ki personal sing asina Hoji Husik Asang is sound and lava from sing the search operation Satabda so mating Panglagani Lonana Sinjak sing and Topaki Tabutasu Asawutang Lonabugina Satpane Isa Wasina Asang district Kunipan the Leiba Kundaba Mui Lak Kunitoirom Sokale Mui Lak Ani Mapam Honotuna relief camp Satruka Marfu the Senator from Northern Lady Makuidogi Manunda Kasar district ising Isauna Quaidagi Hena Solab Mapam the Mui Lak Marom Camp Saniga Kuntarom the Senator from Lodi Assam the Manipuri sing the Kundari Mapam sing hybrid silsaram the Wazagi Mui sing a soup or Poundare Mapamadu the soup Mateng Pounding the Manipuri sing Namna Tariba Mapam Singda Maitei Lipun Amadi Chief Ministers Martial Art Ki Volunteer Kuntra Kangat Laga Tana Honori Highness Mr. and Birena founder of me. As an agro, as a friend, Adoga way in Yagi citizen Amadani on the high power, Moina Yam Satina Waba Matams like with Mu Gamagi. Our friend is in the point need Shataba. I will report today the Magi Yamawa Matams like we can work something about Mura with a winning. Punamakai best wishes period. It is a human service. New Vigi, Wama Matanda, Matin Bangwa, Marabama Simba, Penoni, Matoni, other than going to Sanaga. Now the Yetaba, Swimanga, the Moibio. Among the Su Assam Hosai district in Manuksan Laiba. Zugizan, Rasbari, Zugizan, Walding, Zugizan, Radhanagar, Kathol, Tuli, Bishnupur, Sigimari na Singba, Kungang Singda Ising Isauna Awaba Mayok Nariba, Maitegi Kungang Kaya, Isingda, Lupsinduna Yum Inkol, Mi, Sasan, Iroi, Yumgi Oiba, Potsei, Marsangya, Ising Ireda, Tautaduna, Asiana Amangata, Ton Kre, Ising Isauna Amangata, Ton Kraba, Kungang Siduda Satuna, all Assam Manipuri Maitei Artists Association, Amagi State President, Sanukjam, Nobingi Lusing Makada, Kungang Sinduda, Seng Hawaii Ising Zana Tangaba Tau Tum, Insang Napi, Nasingba Asata Gaya, in Toptuna, Loop Asinamateng Pankre Hari. Manipur ngasi miyo ahum COVID positive oiba thenaki miyo kontra COVID test tawagi manungda miyo ahum COVID positive oikibana ngasi COVID positive oibagi sangsa da tara yoki positive oikiba singdo Impal West district tagi ngaktani state asida COVID license lakpari ngasi phawda apun miyo lak amaga lising kontra tare chani gi yangkhai manga COVID positive oikre masi manungda miyo singani ga chama kunna laikidre Nabu Pakibagi Masing Lak Amagal Singutrama, Samu Kunmarini, State Asiki COVID Nabu Pabagi Sang Sada, Mogram Manipanga, Dasmik Nipuma, Oiri, Aduga Active Kesta, Masing Tramari Sukre.
भारत की प्राइम मिनिस्टर नरेंद्र मोदी ना भारत पु लूना न थमनबगी पांडमदा पाखटपा हौखिबा स्वास्थ्य भारत अभियान की सरुक अमा ओइना ngasi ayuk Bisnupur district की सेंद्रा लंबीदा लमटू सेंगलब मतुंग तोंगान तोंगानबा मखल की उसारा क्या थाखरे बीजेपी मणिपुर प्रदेश सिंधुना सेंट्रा पांथोखिबा ngasi की थ्रम अदुदा एमएलए थांगा टी रविंद्र बीजेपी नेशनल जनरल सेक्रेटरी सी.टी. रवि बीजेपी मणिपुर स्टेट की प्रेसिडेंट ए सारा बीजेपी मणिपुर प्रदेश की जनरल सेक्रेटरी प्रेमानंद मैतई एलडीए की चेयरमैन एम असनी कुमार अमदी बीजेपी डिस्ट्रिक्ट कमिटी की प्रेसिडेंट अमदी डिस्ट्रिक्ट असगी मंडल की प्रेसिडेंट सिंहना अथोइबा मिथुंगन सिंहना सरुक याखे अइना चलिबा लंबीदा करिगुंबा प्लास्टिक बोतल फट्टबा लेरंबा तारगदी मदो अइना खुनगलागा मफम जाना थमंबदा अखोय इंगाई इकाई इंगाई लेते पीबा स्कूल की आंगांसिंदा अखोयना चारिबा पोतो लंथोफम लेत्रगा सुफुरी कावगा हापचलगा पुरक्से हाबसे आई पीबा आंगांग जनरेशन सिंदा कोना मसी ट्रेनिंग पीसी मणिपुर की सिंगम सुंग तंगि मफम सिंदा उ पांबी थाब नतना काइथरेक महौसागी खलसी कनबंगमलोय लोइनना अखोगी खल काइथरेक लेबा मतमदा अखोय मियोइबा अमदी थवाई पानबा जीव अमतना हिंगदुना लेबा ngamloi हाइबसे कागुमसे तुंगी मिरोल की दमक उसारा थासे उ पांबी यानबा लेबसे हाइना फॉरेस्ट एंड एनवायरनमेंट मिनिस्टर टी.एच. बिश्वसिंह फोंदोखरे वाफम सिंगसी अयुक सेंट्रल फॉरेस्ट डिवीजन सिंधुना इम्फाल ईस्ट की नोमाई सिंह पांथोखिबा ट्री प्लांटेशन कम इंटरेक्शन प्रोग्राम अमदा मिनिस्टर फोंदोखिबनी महांग मखा ताना हाई सही खरगी ममांगदा ओरंबा महौसागी सक्तम अदुगा हौजिक ओरबा फिल्म मसिगा यामना चावना खेनरे अइंग असा नोंजु नुक्सागी फिल्म नोंग नोंबगी अटुकी मटिक काइथरकले नोंग तागदबा मतमदा नोंग तादबा लौ लोकपा मतमदा इसिंग चाव थोक्सिलकपा असिना ngasiди अखोइदा अटुकी मटिक खुदोंग चादब कया मायोक हल्ली उमंग वामगी अखोइबदा खुंदारिबा मियोय सिंगना हिंगनबी लंबीगी मिंगदा उमंग वामंग लेतना कोथरोकपा कया सिना ngasidi महौसाई खल काइथरकतुना इसिंग नुक्सिकी फिल्मदा चावना अहोंग लाक्तुना मियोय अखोइदा अवाब नंगहल्ली नाखलमरोमदा सिंगी लमसिंगदा पोपी थानबगिदमक उवा यानथतुना सिंगमासिंग कोक्थोई अदुबु हौजिक पालिबा एन बिरेंद्र सिंह बलेंगा असिना पाइखलगिबा ग्रीन मणिपुर अमदी वार ऑन ड्रग्स की सरुक अमा ओइना मियामदे अवेयरनेस के पीबदा नतना पाक्सना उथाबगी थबक लेतना पाइखले लोइना मियाम अमदी सीएसओ सिंगसु खुसमनदुना सिंगमाई कोक्थोक्तुना पोपी पाबी थाब लेपनब कैंपेन क्यासु सथरी हाइना माना फोंदोके ngasi Relief Center for the Welfare of Differently Able Persons Manipurna Helen Adams Kelugi Sam Nifturak Suba Mapok Thorum Ama Sawan Tera Katil Pangtokre ngasi Thromaduda Media Advisor Nimol Ningombam Amadi Premier Banang Terminal Single Saruyaki Throm Aduga Mari Lenana Able Persons Singi Parents Sing Amadi Center Asigi Member Singna Helen Adams Kelugi Potoda Laisu Katune Kai Kumnaki, Thromadura Center Sigi Media Advisor Nimol Ningomum the Pono Kivada, differently able singi Haitoi Sing Toiva Kaya Lady, Center Asina Coin Saturn Exilubada, differently able person singi talent Kaya Tangerki, Makogi talent sing Adu Pung Toward Poina, Makoigi Makoina Sakpa, Isai Singi Adu, recording Tawdura Miam, the Tahanabakan of Honori, Isai Sing Adugi Pixelation Tawi financial problem Gi Awaka di Mayonari, Isai Asi differently able person sing the Sakpani. Yaroklang asisu aikogi palan amadi haifetang ni aini yenglu haiba asina isai sing asigi title ni isai sing asi lakliba International Day of Persons with Disability da pothokna bahonari loinana center asina atumatam da differently able persons singi special home amasu sana bahonari haike India sinba thungna Indian National Congress na Agnipath scheme gi mayokta sangsil lakliba Khongjang gi manungsana Kaksing district ki mafam kaya da wakat khongjang sangsin kre Wagai Block Congress Committee na sin duna wagai AC ki manungsana leiba irong kaithelda miyamgi oiba wakat mifam chatakre ngasi chatakhiba wakat mifam aduda saruk yakhiba hana wagai AC ki MLA MD Fazul Rahim na phono khibda Agripat scheme ase naha singi punsibu manghanaba makhoibu namtha bibagi thorangni sahi mari thabak taromlaba matungda 75% lautholaga 25% khaktamak Thamhogani Haribasi, Lauthoklava, Nasing, Adugi Punsi, Kadomda, Satkadori Hansu, Mang Hanglakli, Mang Makatan High Center Amadi State, the Palibalenga Asina, Lamdam Asigi, Nahasing Mirai Bire, Hosik, UPSC Amadi, MPS Sina, Lorum Tabakaya, Sang Nine Lokidre, Hosik Hosik Department Kayagi Pam Hangdun Lady, Asumba Asidi, Karisu, Kandana, Inkalakliba, Nahasingi Punsibu, Mahanaba. Honorak liba asida miam puna amato oina
leminarsi haina appeal tarukli hariba agnipat asinasu amaka ikoi henna tungda hulleban naharo singi punchi se kari hoigadam roi ikoi tamna ngamte maramdi chahi mari thabak se khalama ba bhag tering tha taru piraba adi matangda chahi mari thabak to holamlaga amak lawthoga hariba mi singi thangmani haiba mong sida masi lawthokra matungda angang singi punchi se ikoi hawlang dibu jut singi punchi se kari hoigadage haiba se ikoi tamna ngamde aduna hariba yarba makai ikoi na athuba matamda hariba agnifat scheme na se sarkar na ngasi lawri fere ba se hadukpiu Kasing Block Congress Committee na susinduna pangthokhiba wakat mifam aduda saruk yakiba KSS Kennedy Secretary MPCC na phongropda BJP lengak na hojik haudoklakliba agricultural scheme ase lamdam masigi inkhalakliba naha singi punsibu mahanabagi thorangni masi dharmada hena lupsinba amadi BJP ki political wing ama oiriba RSS ki thaubi launabagi loktunaba thorangni inkhalakliba like laisu hairaba inkhalakliba hojiki mirona wakhal munna khanthabiduna asum aran lepiu BJP na ngaha ki wakhalonda bill mayam ama puthoklagai mamang thaktasu mathong huktaba farm law puthoklakpadagi leibak asigi lomi pumba irang horuktuna bill adu handokibani hojiksu inkhalakliba na singi khanduna Indian National Congress na saksilakliba khongjang asida mayam hupna saruk yabi haina magna appeal tarukli koisu hojik BJP government na putholiba aduma agnibat scheme haidana naharol singwe ni am sokpa tungda sahi mari khoi army da kai da yaroga adu matung gi punchiduna menman ta daba adu gi mayok da ngasi je koi agnibat scheme gi against the agnibat scheme of the BJP government sida koi lebak shin mathungna koi protest tawgi saroma oina ngasi su koi block congress committee kaksing na sinjaraga koi kaksing assembly constituency gi koi mafam sida su protest tawjamni Kanglup kaya na kunda lita duna leiminari ba Manipur state asida mafam amada kanglup amana hekta kunda lita wa yapam thoi lita duna sulakli revenue jurisdiction da Kaksing district oiba mafam kaya da hojik tongan ba kanglup kaya na nuksi sanana kunda minaduna lakli adubu mafam khara da atopa district ki maming hekta konsin bada lengak na karisu khangsin nadana lethokliba ase yalingde haina joint non government voluntary organization Jangbogi General Secretary and Bhageshchandra Singha na khuyek pidu thadrok pasel amana hairakli sel aduna makha taadun hai census operation sathabda se nabal lerakpadagi Jangbog Kaksing na Honorable High Court of Manipur da civil writ petition ama case number WP close C 675 of 2010 da thaki lorna Honorable Court na census operation da overlapping lehendana masa gi revenue district singda niyom sumna pangthoknaba right takiba leire handak marak 60 Laijing Kaksing district ki Kaksing lamkhai da leiriba Khangsim village da thokpa thodok amada district magistrate Tengnopal district na section 144 salaibagi order date 24/5/2022 da thokiba asi laibak thibani Kaksing district ki mafam amada thokpa thodok amada atopa district ki ming sinaba yaroi Lengang na district boundary yatok tuna 60 Laijing yauna Kaksing district ki revenue jurisdiction da leiba lam singi revenue tax amadi register na singba Kaksing district ta lei khangna napuda atopa district ki ming sinaba thinghodrabadi pamdaba thodok kya thoroknaba amadi ingna singna leiba lamdam asida asoba iho khongjang laknaba maram oirkani haina hairakli society amada Kanana hena ability lay haibasi aruba amani kanaguma mioi amagi haksangi oiribasu karisu asoiba leitaba mi aduna samajgi afaba thabak tawwa ngamdrabadi mahak adu aikoina ability ni haina lowa yaroi maram asina differently able persons singna punging hanthaba tawiganu haina wangkhai kendra gi MLA TS Anun Kumar na phongdokrei wafamasi New Hope Life Foundation gi disabilities na sinduna Manipur Press Club ta pangthokba differently able persons singi damakta wheelchair yanthokpagi thromda mahang phonokibani ngasigi thromadu da amuko gi president Nando Luang poirei lemrol mera paibi gi president Memsobi social worker KS Bina Rani Devi New Hope Life Foundation for Disabilities gi founder president Devendra Singh Tham amadi saknaiba kyasu saruk yake society amada kanan hena ability wein no is a great example pinaze mitang de ongte could pay pay chen with mungami wanga mungami na dai midwi loi ngam atu society du kai mu contribution mu pi dana
society da amang ata thokpa nisa chasin na society ki mang na society jet chong na ba Manipur ki jet chong na ba ai kangai pa ki jet chong na ba thabuk tor ti ma du able person na hai phoi khong to budra Ukhul district manung sana leiba Lungsong Maifai subdivision headquarters da tha sigi kundagi hauduna Manipur Amateur Boxing Association mabagi miyeng makhada Ukhul district Amateur Boxing Association ga kusam naduna haruk liba Naharul Singbu Nisadagi Nathai Duna Lainabagi Pandamda Tainam Youth Club na Sinduna Ukhul District Summer Boxing Training Camp Boxer Marfu Tare na Saruk Yaduna Pangtholakli Pangthok liba training camp asige mari lainana Yang Sing Raleng Tainem village ge chairman na hai lairik phana tamlagasu haujiki mirol sida Naharul kaya thabak Pangdabagi awab kaya mayok naduna leiri Malemde sports ki powerhouse ni takliba Manipur Ukhul district tagi sangar kya puthokta yade haibagi panamda summer camp asi pangthok pani loinana haurak liba Naharul Singbu Nisadagi Nathaiduna Thamnabani haina mahang phongdoki mang makha tana hai Ukhul gi manung hanjin bada leiriba naha singna sports pu pamjargasu Imphal da laktuna sanaba ngamdaba kaya ama yauri maram asina Permanent Sports Academy ama thambina ba mari leinaba singna sembiu haina phongdrokli training camp asi Olympian Lysram Saritana lusingduna trainer mari ga loinana sahi nipandagi trauma phawbagi angang marfu taretta training piribani Parsuam lay kangkamba hadi boxing ka di am sana ba hai dane sana ba boxing na ba masana chiti kara su sai za duini polo su sai da nu masa win war level players sana mi jingje ayam tam da ko di boxing se am sana ya du gangang se du mati tele le hona ba yam kan manga na to ba adu moi se Olympic level adagi polo ka hai se aju ju se ma pham masida training center am le men regular training center am le ta maram na aina khallasu aina mi manga ma taruk ma khalla pu bana taragadi hena ingonda capacity laita ba yi self facility laita ba maramna mo bu ko ra ga phajana aina training pi diam pining adu pi ba ngam da maramna aina government da ai haijani ba ngang jing ja duki matik sports ta thawai yang na aina awareness piram me moi bu yoga ka haini sports ki ro khallo na ma ino na ma piram ba moi bu thado ma ga sat pa se ai ni thamoi da yamna ngai ta ba phawi moi bu tung na regular training center ma obe ana ba mo phamba sida kul disi ki oro su phamba sida sambi ga ga de ki mati ngai ba phawgani social media amadi newspaper singda mai contract ki scripts ana kharwasi adumuk se na ba manmong da ngahak litre san dribani sanrabani haina toina phonok le ba phama si aran bani yumpham yaudamani haina milal mai losangi secretary organization naurem nongmai lembi leimana pawmusing na phonok re ngasi nukil press club ta pawmusing undam da mahana phonok khibada manipur lenga ki sangnariba singamadi loan me ki kanna ba hona janam ahlaman kaya ama thengkhang kaya mifam kaya phamla kanda aroi ba yasina product hairo me kuntre asi chanaba yare haina white paper puthokna gadget ta haptuna amadi madugi matung singani sumna tarukta milan galenga ka yanaduna class 1 dagi manipur gi tanglaba taibang mahikol oiba manipur university gi ma thak aroi ba phawa tam laba matam asida se nadun lai hairo se aran mani lebak miam da samam naba manbo hamsing thabiganu social media thong da hajen mari sahi ni phu imathakta leramba ahal laman ipai posingna gadget ta maitai mek haina iram liba mek asi manipur mek haina sindokna ba wafam palek liba si panbiganu ipai posingna lengna thambiba maitai mek haiba duda dumak sanana ba mangna foundok li Milan ga ko Manipur lenga ka madugi matungda 2006 dagi class 1 amadi 2 dagi hawibadana ngasing Manipur gi tanglaba taibang mahikol wariba Manipur University gi MA gi thak aroi bi yoksilaba hawa matam sidabo sayna lay na haibasi masi aran bani sayna lay di habidu mamilani na kaidagi amsu Manipur lenga ki singkurel amana haibi ki ba wapamado yamna mak sumla wapam nenna lebak miyam gi mapam amadi media house ni mapam da pause binaga haizari Maharashtra da Rajniti ki sarang na butongning da Deputy Chief Minister Ajit Pawar na mahak coronavirus positive oire hairi sahi hubunitha shurwa finance portfolio su pairiba senior NCP leader asina haikibada mahak yamna thuna phaduna miyam gi thawal tawrukigani mahak ka contact tawraki singnasu test tawthokpina ba mahak na haiki haukiba seola Governor Bhagat Singh Kashari amasong Chief Minister Uddhav Thackeray su positive oikibani numajing bitar mahak hospital dagi discharge tawrukibani Shiv Sena na lusingba Maha Vikas Agadi government asi Shiv Sena MLA kharana irang horokpadagi rajniti ki sarang na thoklibani cabinet minister ama oiriba Eknath Sindhe na lusingduna
पार्टी लीडरशिप की मायोक्ता खोजंग संगसिंदुना सही अनिगा मखाई सुरबा MBA गवर्नमेंट खोंफम चादना लेरी हाइरी अग्निपथ रिक्रूटमेंट स्कीम की मायोक्ता मफम क्या खोजंग संगसिलबसु नुमित मरिनी की मनुंगदा इंडियन एयर फोर्स ना एप्लीकेशन लिसिंग मौद्राग मरिगा चनिगा मरफु माथोय फंख्रे हाइना डिफेंस मिनिस्ट्री की वांगौलोय ए भारत भूषण बाबूना हाई खिबदा ngasi ayuki pung 10:30 फावदा अग्निवीर via experience lising maudraga mariga chaniga mauphamathoi na register tawrki registration gi aroi numit July 5 ni agripat scheme gi makha da sahi marigi tenure da sahi trate dai kumathoi phawba leiba miyoi sing lami oina lawdawri scheme asi jun tramari da hodokki sahi asi gi oina di sahi kumathoi di kulhumdoi phawba da sangdokhrabani agriveer singi sada kunmari de central paramilitary forces amadi defense public sector da regular job pigini haire hojik aroi bada maroi pahur pijari assam gi ising isauna awaba tarba singda tengmang na ba team mama semester and birena ngasi kangla dagi lam thakre agripat scheme gi mayokta kaksing district ki mafam sing dasu wakan infum chathakre full share sing yenthokre loinana Maharashtra की डिप्टी चीफ मिनिस्टर अजित पवार कोरोना वायरस पॉजिटिव होइरे ngasi gidi imes paudam sandok sa matang sa loijere biamu amukana khurumjari